UNC NSNI mamadi BJP na Manipur thugai ba matik nate sensitive oiba issue singdadi Union Home Minister pasu takliba ngami haina se Minister Ibobi na punkre BJP na Sydney pugi matakda mai paktun amat oiba hena saukat pa Manipur government na siyam lagani haina Union Minister Prakash Jalekar na thado phongdokre BJP Manipuri spokesperson Oirambi Indira Oinam Congress Yaukre BJP na nupi singbo vote khomagi message ko message na haina marang sikre Framework Agreement ki warol Manipur miyam da khangalo haidin M suge thomi sina political parties in office da thomdin kre Amasong Excise Department na Manipur ki tonga tong popon sindagi illegal listing taragi batak thagat na mangan kre Mayam khurumjari adomni embiri basi Impact News ni aita kalamam siam kanan hauji pungja sipawbagi maruba paw simyam da pijari United Naga Council NSNI mamadi BJP na Manipur thugai ba matik nati haina Mr. Okram Ibobina phone na singnakre Oribok Assembly constituency da Congress ki mirep oriba MLA L Nandakumar gi ngasi party ki firal singkhat pa thorong mari lenna se minister na hai ki bada Naga taba lam singasi Naga ipa ipu singna thamlamba lamni hariba si angak popoi Lamdam asida ningsingba thoktraba matamdagi punna leimindaklaba kanglop singna tariba lamsing magi ni hainaraklabadi karamna apunma Manipur ama oigadoribano haiki UNC NPF NSNI amadi BJP di lairadana malemgi superpower amatana Manipur gi apunba saktam thugaiba ngambagi matik nate Congress tagi saba yaba shathok matung hauzikna BJP da sangkraba Assam gi Hemanta Biswasna phongdokhiba wafam aduna BJP asi NSNIM ga samnai haiba chapsana taklabani BJP na Manipur ta sengna nungsirabadi Manipur kaheloi haidrabaso NSNIM amadi India government ani gi marakta sign taunariba framework agreement kari yauribagi haiba du khak media gi thongda khangalo haina Okram Ibobina phongdokhi Tampakta laiba organization underground ni khangde chingdal laiba NSCN ni khangde UNC ni khangde kuki gi underground moi ki bagi wasu nate moi gi da khoi moi gi personal oiba karimta akhoi haibasu daka laite moi gi ngangna ba lemsu lemte masi akhoi gi hallaman thamamba lamni haitardi sidami kanam da sangak pa yaroi kuki sinau sing hat khirba mayam do naga gi lamda moi laiba yaroi haiba sineba Manipur laiba tampaki lamu su ching solution akhoi punamaki Manipur se akhoi punamaki ni masigi wakhansi laidiba makai akhoi Bharat thugai ma moi Manipur thagat thugai ma moi UNC di lairadna India government gi BJP di lairadna prithvi gi super power daksuna akhoi gi Manipur gi apun saktam se thugai ga da matik natieba akhoi Manipur se Numit kharni ki mamang da Imphal laklamba BJP ki Ram Madhavna Se Minister Okram Ibobibo Mr 10% mingtholamba galonena phumdi huran ba haina ngang ki ba adugi sabsaba praman pigadabani haina ngasigi thoram aduda saruya ki ba MPCC gi wangaloisu oidiba sungnu kendra gi MLA ki Ranjit Haikre BJP ki Union Minister kaya Imphal toina lakiba adu sakot thorangi thabak paikhatpa lakpo oiramdre sanga gi makon sangaba lakibani haina karimna nangangki BJP na Manipur da NPF ka punna satminati hairabadi Mikhal Matung Party asina NPF ka punna satminaroi haina tang kunmanga da lakadoriba Prime Minister na Manipur miyam da laukthok piramu haiki Deputy Minister Gaikhangamna BJP haiba party asi aikhoi gi mi saraga yeknabada pau piba madi mating pangba party ni haina maral sikhi lakadoriba anauba government asiso Congress na maridak subatam oina government paigani haina su phongdoki Ram Madhav nangna Siri Okram Ibobina 10% lauram bagi fumdi clarification clear to bodo paisa chai hai bagi khudam madugi chap chaba prema facie example puthok bang amagadi honorable chief minister se akhoi chief minister dagi resign to honge pham lauthok ke BJP na aron ba agenda pudraba thauna leraba Manipur praja gi khallabadi
nahan pre poll alliance tawroi haibadona hayeng vote haidoba matungdasu Manipur thugai no honore NPF ka pulloi haidana natik lardi BJP noi ongtang lautho hai Yamna sensitive oiba issue singdadi Union Home Minister Rajnath Singha basu tararak hanna takpiba ngami haina State Minister Okram Ibobina fongdokre wafama singasi Nambol Assembly Constituency ke Congress Party ke mirep oiba MLA and Loken ki firal singkatpa ke thoramga marilena na fongdokpa miyang gi mifamda pangthopa miyang gi mifamda Chief Minister na fongdokibani Nambol Block Congress Committee na sendana leiba popam mamang lekai da leiba MLA and Loken gi yum manakta leiba multi-purpose hall da pangthopa thoram aduda Chief Minister Okram Ibobina hai center na security phanayamna pirabasu miyamna lambi thattuna lambi hipsinduna ihau haurakpamadi economic blockade ki matangda yasinaba bapuratri fawbadi driver singna gari thoba ngamlaroi hairakpada ahenba security thajin bagi wahan thok karinu haiki loinana ahenba security thajinduna Miyamga security force singi marakta mungna halaga thoanidaba thodok kaya thol anganduna Manipur da PR thamna ba sinbo oigani haina center government bu marala siki Nakalam of the Nambol Assembly Constituency the BJP ki mirep oiriba thaunawjam sawbabo na koina da saireduna Chief Minister na haikibada Chief Minister oigani haina sandoktana board khomba si miyam da namthak tawbane Chief Minister oiba haibase tarai ba thabak nate board kadana Chief Minister oiba yaroi amasung party amagi mirep masing yamna kadana oithokpa yaroi adubo BJP party dagi mirep tarafana karakloi haina su Chief Minister na fongdoki Yanabama Proctri Howdy Moy drivers kaya Pubiba Gari Mai Thaba Kotpa drivers and Ubuyada do Makoma Pula Gari Tow Haigadraba. In my being Sam Chani Sami Changa Changsalaga, Sorok Matakta Pamden Mayau, Hipson Mayau Torone. Akoy police commando Tajalaga, Say Pina could yet wait Pampu Pubziaroi, no make Capsulure, Maduki Tanzazi Lauraga, BJP Center Labor Government, no people have a sipai pire. Noi the mi halu haibanate constitutional missionaries she break down tore president rule thamani haina thamba aduni ba moina pamise madudi akhoina ngan na hana de dum uruba khoina hana de hona moina chawai state po koi wani home minister do sigumba yamna sensitive oiba issue se sidadi akhoina tararak tambiba ngamgane ba moeba madune ba akhoina haibise Firal Singapore Thoram Adu Sar Yakiba, Deputy Chief Minister Gakhangamna, Thoram Aduda, Haikibada, Tam Ahomla government, Paiduna Mara Seba government, Tam Haibasi, Congress Party, Namiam, the people Kudolni Haiki, Magna Hai, Congress government, Laktunga Atopa political party, Singna, Song Tok, Song Sin Tobadagi, government Kaiduna, PR Lakhanki, Maduna Maram Orega Manipur Gimiam, Kamting Awaba Mayuna Kibaluna, Zuntarani Panki Todok, Tobanki Haiki, Lunana, English Anida, Pang Topa Mikal Adu the Congress Party, Mara Sepa, government. Gani haina miyam the peak but hazabadu mangandana mara sepa government thamdana miyam gi sakat thaurang paikalibasi miyamna khangi haina su deputy chief minister gai khangamna fongdoki Virodi do nakra sungsen na basaka party mga tok semaga joktok sungsen tawo puk chai sakhiba Manipur mai phau sakhiba mading matung 2002 election PR la padigi upai letaduna tam sudaduna chahi amag tha ani thaka taiki badagi election tokibara am 2002 da election tokibada maduda Congress party na wasakhiba development ke tei mayamado adu marak kwaidi maru oibama kari sakhi madudi stable government BJP na lakaduriba general election da Sydney phugi matata phangani loinena party asin amat oiba saukhatpa Manipur gi lenga ama semgani haina Union HRD Minister Prakash Javadekar laukthokre Nitai Patsuthekta laiba BJP Manipur Pradesh ke office ta paumi sing unaba mada BJP gi lusingba asin hai lakaduriba election asigi nomination haukiba loinena BJP da thajaba miyoi singi masing hengalakle Manipur miyamna Okram Ibobina Lusingba Congress government asi phong na tholakuna pamdri haina tholakpa haure Prakash Javadekar na makha taraduna Congress asi corruption gi saklo lamane Congress party na thabak phangdaba miyoi singi awaba koganbagi mahuta thabak lawbada paisa lawri miyambu lut tawri
thaknaba afaba ising Imphal Mayon da leiba miyoising da fawba piba ngamdri Central ahenba security personnel pira fawba da Manipur miyamu kham thengna wahaliba economic blockade warosin ngasi fawba loisinba ngamdri Congress government gelengak manungda thokiba drug amadi fake encounter gi wathoksing amuk tholakle fake encounter adu kanani insindana thokalibano haiba miyamna khangle senaba police personnel kaya bail fangnana ba honari loinana haina Prakash Javekarna makha tana maral sibu wafam kaya fongdoki We were 3 MPs who had come here and we submitted our report that time only that it was a fake encounter. And now those who were shooting on a shooting spree are now seeking bail, interim bail. जो गोली मारते थे आज बेल के लिए तरस रहे. गोली किसके इशारे पर मारते थे? On whose instigation or instance they used to fire and target? One concerned police has already gave it to CBI that who, so it's again comes to Congress regime. Drug is the menace and who is encouraging drugs? BJP will ensure that drugs don't enter in Manipur. Mathang thada pangthokadorebe assembly mikhala sida BJP lengak suidna la Pradesh election management committee ke convener thaunazum saubana ingit pireduna Congress party di digit ani yaudana kararoi haiki Mikhala sida BJP ke ticket ta site western constituency ki mere oina thorak liba how khalet kibzen gi firal singkhat ki thoramda wafamasi thaunazum saubana phongdokibani Kangpopi district ki Henbong playground da pangthokiba thoram asida makhatana saubana haikibada Mars Mari madini panda pangthokadaba mikhal asina miyam gi sahi taramanga gi hak adu sinagadoribani Congress na sahi taramanga lengak pairakpada Tauningbata Taubana, Singi Mapam Kayada, Sotana Lady, Adoba BJP Nalenga Hek Paibaga, Singi Mapam Kayada, Taknanabi Ising Panganbagi, Matakta, Mayumakai Saba, Ngamzadabak Imung Kayagi Yum Sabigani, Imphal City Nataba, Matamga Sunaba, Anoba City Ama, Semgani, Singmi Sing Imphal the Lakwada, Tiangari Bakudong Sadaba Singyang Duna, local train, Amasu, Lehenaba Taurang, Paikatkani, Lunena, Sing Tam Anigi Marakta, Nungsinaba Purak Haibase, Apavalengak, Laiduna, Sub Manana Sakalaba Matamda, Oigani Haiki. Sing the Lagadava, Tribal Welfare Gipiri, but 10 Punabak, Tampakta Loina, Chadokpa, Tribal Welfare Gi, Port Punabak, Kariba Congress ki MLA sin lotion kiba madun maram moidana ngasidi Congress singi kunda lepangamdre makhoina lepangamaktabagi maramdi praja ga samna hodaba praja na ngang matadaba duna haujik moina vote piu haidana Congress na lakpada praja purnamangnasu yapham thokte chahi taramanga tumdra leiruraga praja na haiba tarudraga hujik praja da vote ni ba haiba se oi thoktabani Congress party mapandagi hena kararoi makhoi 2-digit yauraroi haibase ta chengna taklabani BJP Manipur Pradesh ki spokesperson Oirambi Indira Oinam Galunena Mahaki supporter lising tarit henba Manipur Pradesh Congress committee da yaukre BJP na nupi singbo bot khomagi machine gumna sijinai party ki maru oiba thabak thoram lakpada yahonde na thaiduna thami haina Indira Oinam na maral sikre Nakalamoromda Manipur ba Santi Leiba Saukhat Panungsi Sanan Leiba Mapamama Ohen gi Hairabadi Congress Party gi Mapangal Kangkan Anba Mathau Tai Haina Semista Okram Ibobina Fongdokre Ngasi Manipur Pradesh Congress Committee na Sinduna Indira Oinam Opagi Thoramama Congress Baban da Pangthokre Lunena Indira Oinam ba Party asig spokesperson Oin Hapkre Ngasi ge Thoramadu da MPCC ki President TN Hauke Home Minister Gai Khanga Mamyauna MPCC ki executive member Kayana Saruyaki Sit Piram Daida Administration the Nupising Buyahoning daba, vote from Nabagi, Mechingum Urapa, Asiguma Pirep Sing Sida, Kamunen Oidaba, Spiritual Oiba, Aduguma Party Sida, Sanganabagi Miam, the Laurapa Pirepta, Aisamak, Manipurda, Indian National Congress ki Henama Pangan Nabagi Pirepta, Asi Party Sida joined Tozebani. Manipur si Santi Leba Sakotpa Manipurama, Dharma Michang Mikai Naidaba, Koi Punamak, Nungsi Sanana, Laiminagadaba Sidi. Congress mapangan kang khatlaba matamdada thokani haiba thajabidun sang ibse koi party gi laibak phabani mahaku taram na oksari matungda ikoi punamak nungsinana chanana leiminana ba shanti leinana ba sakhatna ba koi hona minerasi
Sahi khara ki mamangda center da Congress na lusing ba UP government palingi matamda state asida numit chama kuni supna economic blockade tauki matamadu dadi state asida lengak pai ba Congress government na center na economic blockade lusin badabani haikide housing center da BJP na lusing ba ND government leraba matam asida di center da tainari masina takpadi mamangda kaukiba numit chama kuni gi economic blockade ado UP amasong NSN IM ga manaraga taubani haibada haimama thokloi wafam singa sikundra pa misli constituency da BJP ki minep odiba Thangjam Mahendrogi Firal Singkatpaki Marilena Sambai Playground Pangthopa Mifamamada BJP spokesperson N Birena Fongdokibani Mangna Makha Taraduna Hausik UNC na Sathari Economic Blockade Asi Center da Tainaduna Labaki Mahuta Stat Government Luishin Yarabani Mamangda Namichama Kunni Taukibab Economic Blockade Ado Center da UP government Laibana Center da Tainadana Luishin Kiba Adugumna Hausik Sathariba Blockade Asi Luishin Bakaidobagi Haina Mangna Fongdoki Imung manunggi amadi ningthau panbagi mawongda lengak liba asidagi miyam na mikap thokpa matam yaure laita lairagi mayokta miyam dagi sel chariba Congress resume gi election mileage laungnabagi damak economic blockade loisindabani haibase miyamna khangnaba matam yaure haiki numit chama kuni economic blockade tawgiba matam da center da Congress lai Manipur da su Congress lai matam da center na thogan bani center ka NSN IM ka pun bani latraga center ka UNC ka pun bani se hai ki bai ta hokde objective min mautrani surba economic blockade se state government ki tawgada mathau tawgi mahota center ka NSN IM ka BJP ka manarga UNC ka manarga tawbune na aku Manipur ki praja mayam sida arang ka pawam santogule Ahing amada district tare lauthopa ngamlaga kari maram gi damak numit chamani helab economic blockade loishin bang ngamdri banu haina hengang esan constituency da Trinamool Congress ke mirep oriba Pangaisam Sarasandran hangkre wafam singa se candidate asig hengang mayale kaida leiba ma ki yum da pangtho kiba Firal Singkatpaki thoram da phongdo kibani ngasi ge thoram adu ki sarukam oina Maitai Nationalist Party ke president B Angosna Sarma galunena party asi Trinamool da mars taukre Trinamool Congress national vice president Mukul Royna phongdo kibada Mamang State Assembly election da Trinamool gi sit taret phangki adabo masa masai oijaba thibadagi miut sing aduna party asi thadoki adabo haujikti lamdam asida BJP amadi Congress nataba lengak ama pamnarakle Pangaisam Sarasandran phongdokibada mahakna hengang Assembly constituency asida ahongba ama puraknaba politics da khongdarakpani haiki Karigi damakta Manipur gi si minister hoiraga karigi Manipur shasan pairaga Karigi lamben the economic blockade thingduna parja wahan masimu karigi kopi bangam dage amasimu kopi bangam dragadi sarkar pubiri bapunamang sarkar thaduk piraga isam sama parja waina laibiro agam masinga chongthoraga leba se sasan tawallase economic blockade na wana hingi ba mayam sidi Narendra Modi si amata udra bazala natraga Narendra Modi se mayam na pakha thagat bazala karim ta khamdra bazala Thangmaiba Standard Constituency da Congress ki mirep oreba case joy kisna ki Firal Singkatpa thoramga Marilena Minister Gomidas Kontha Uzamna ngasi Manipur miyambo economic blockade wahali basi sing the base tauba lalolf ama center da government paide ba BJP na themna ba hotna bada miyam da awaba pibani haina phongdokre mangna haiki bada NSN IM ga center government ka framework agreement sign tawnani ba sida kari amata yaudi haina BJP na hairi basi ahang ba sebang da agreement sign tauna ba yabra blockade manungda ya lifting tauduna thau pusilakhiba adu mikhal mayagi miyam da tak taubani BJP government lakpadagi Manipur miyam wahaliba asi lakliba mikhal asida BJP bu maithiba piduna para tambirasi hainasu phongdoki Singda lai wala lawa kuzoma ma yana na hona ma tamda Manipur da lai parja punna makse awaga ki sekhim phamali base BJP ni haibada lando ko ko mande phakoi ga pa khunam ma sakni gareba singni lalawa ma nimba thunna da hona bada asi ko wahali ba parja sagi masigi dai se ko lakadar batara ma thoi suba Manipur Vidhan Sabha ke mikal chada nithi jab parama ko thangai ko parja sanga तभी हम थोड़ी है था भाई के है तो एरोप्लेन में था प्रोवा ता तोगा पुनः मशीन से
इलेक्शन का मरी लेना खजितंग थंबाल असी मणिपुर दा हो या गदरा हाइबगी मखोगी थौसिबनी थंबाल होगी मतम ओइद्री या नेशनल पीपल्स पार्टी NPPFC मणिपुर की पासो असम कंस्टिट्यूंसी मरूफ हुनखिबनी हाइना मेघालय स्टेट असेंबली की ऑपोजिशन लीडर जेम्स के संगमान फोंदोकरे वाफम सिंगसी पासो असम कंस्टिट्यूंसी की ओइना पार्टी असगी कैंडिडेट ओइना सोंथोरलिबा CS थोइबा LS बिजोई की क्वाकैतल थानजम लेकाइदा लेबा युमदा फोंदोकिबा पांगथोकिबा फिराल सिखतपकी थौरमदा फोंदोकिबनी ngasi थौरमदुदा पार्टी असगी नेशनल अमदी स्टेट लीडर कयासु सरयाखिबका लोनेना एसएमए कंस्टिट्यूंसी असिदा बिजोइबो सौगतप मियोइ कयासु सरयाखि जेम्स के संगमान फोंदोकिबदा लाकदरब इलेक्शन असिदा कांग्रेस अमदी बीजेपी ना मथंता गवर्नमेंट सेमंगमलोय गवर्नमेंट सेम मतमदा NPP ना असोब थौदांग लौरकनी हाइनसु महांगना फोंदोकी अखोन पासोई केंद्र प्रजा मियाम पामीसे कम्युनिटी हॉल साबा अदु नते पासोई केंद्र चाही कुंथ्रा चुमना त्रांग चुमना इसिंग बिथक्त्री प्रजा न पामीसे इसिंगनी इसिंग पीबीयू प्रजा अखोई पेंजगे हाइबनी ngasibu ising piba ngamdaba economy blockade organization masa amana ngasi manipur ki praja da ot laga nai raga thambasi de manipur government na amadi central government na yengjan bi da praja bu phagi jogai duna yamna usit ta thawoidana ngasibu economy blockade che tawla thamba chahi trang wa chumna masi praja miyam khudimangna aikoi thamoi yamna soi लमदमसिदा पॉलिटिक्स न शांति लेहनदबद नतना पुन खुंदामिनरिबा फुरुप मसेल की मरकता तोखाई ताहले वाफम सिंगसी नावरिया पाखंग लापा एसन कंस्टिट्यूएंसी दा नॉर्थ ईस्ट इंडिया डेवलपमेंट पार्टी NEIDP की मिरेप ओरिबा ओइना मलेस की फिरल सिंगतपा गमारी लेनना पांगथोकपा मिफम मदा पार्टी असगी प्रेसिडेंट ngarengbam समरजितना फोंदोकिबने ngasi क्वाकैते लमदोंग दा लेबा ओ मलेस की युमदा पांगथोकिबा थरम अदुदा समरजितना लमदमसिगी इपा इपुसिंगी हक्तक्तगी सनरकलबा इनाट सिंह हवल अलिबा अखोइन कौफम थोक्ते मपाल लमगी पॉलिटिकल पार्टी सिंगी आइडियोलॉजी सिंग असिगा लमदमसिगी लेबा लेहाउगिया सुसन्नबा वालकपदगी ngasi अखोइन अवाब कया थेंगदरिबने मपाल लमगी आइडियोलॉजी थादोलगा ग्रीन रिवोल्यूशन की खोंगथांग असि मथक्ता येलो रिवोल्यूशन की खोंगथांग लौकतुना इना खुनबा लमदम अमा ओहेनबा हाइबसी NEIDP की पांदमनि हाइनसु मांगना मखाताना फोंदोकी तंगलरिबा अखोई माइनॉरिटी कांगू सिंह मैते सिंह अमदि चिंगी चिंगी सिंह अखोई नक्स कोई मसेन सिंह असे सिगिन नुसियाबगी सांग असे आतुकी मतिक हेने चेसलंगला हाइने खल तोगदबो पॉलिटिक्स हाइबा वाफम से तोमानबा वाखलोन अमद इंट्रोड्यूस तोबिबा मतमदगिदि द पॉलिटिक्स डिवाइड in between the people's peace into peace and pieces मथंग थाद पांगथोकदोरिबा तरामाथोई सुबा मणिपुर लेजिस्लेटिव असेंबली मिखलदा नावरे पाखंला पैसम कंस्टिट्यूएंसी द लोक जन शक्ति पार्टी की मिरेप ओरिबा कोंथौजम मनोरंजन की फिराल संगतपकी थोरम अमसुंग असि अयुक पांगथोकरे कोंजेंग लेकाय द लेबा मिरेप असगी युम द पांगथोकिबा थोरम अदुदा असम कंस्टिट्यूएंसी असगी मियो के अनसर याखे तुंगदा पांगथोकदोरिबा मिखल असिगा मरि लेने लोक जन शक्ति पार्टी की नोमगी ओइबा पॉलिटिकल कॉन्फ्रेंस अमसु पांगथोकी हदगी मिखल असिदा अफब मिहुत खंदुना मणिपुर मियाम की साकत थौरांग की थबक पाइकटपा ngamba lengak lehenba mathau tari haina conference asida saru yakiba singna phongdonaki थास के कुनमंगा इंडिया के प्राइम मिनिस्टर नरेंद्र मोदी ने मणिपुर लाकनी हाइबसी बीजेपी के लीडर अमा ओइना लाक्तुना वोट खोमद थोइना काइबा लेति हाइना कैसामथोंग एसन कंस्टिट्यूएंसी दा आईएनसी के मिरेप ओइना थोरलिबा एसन कंस्टिट्यूएंसी के एमएलए ओइरिबा लाइसोम इबोम साना फोंदोखरे वाफम सिंगसी हनुबि मतुंगिना मा की मयुमदा मिखल ग मरि लेनना पांगथोप फिराल सिखतपके थोरमदा पाउमी सिंगना हंगबा वाहंग पाखुम पिरदुना फोंदोखिबनी मांगना मखा तारदुना हाई बीजेपी के लीडर अमा ओइना वोट खोमब नतना मरी लेनदबा डेवलपमेंट की प्रोमिस तौबदी यारोई हाइना महा तागे ngasi फिराल सिंगतपकी थोरम अदुदा महाकपु सौकत पलमदम अदोंगी मिय कयान सर याके तुंगदा कैसामथोंग अहंत्यम लेकाई लंपाक्ता नोमगी ओइबा पॉलिटिकल कॉन्फ्रेंस कम फ्लैग होइस्टिंग थोरम अमसु पांगथोकी थोरम अदुदा मणिपुर की चीफ मिनिस्टर ओकरम इबोबी डिप्यूटी चीफ मिनिस्टर गायखंग अममदी सगोलम एसन कंस्टिट्यूएंसी के एमएलए आरके इमोन सिंगबा मिय कयाना याउना लमदम अदोंगी मिय कयान सर याके वोट को भी है ऑफिशियल कमरी लेने दबा डेवलपमेंट की करेगी सी तो उनको दी प्रॉमिस तब को भी हमसे यारो वोट को कैंपेन नापा एज एन इंडिविजुअल लीडर ऑफ दी बीजेपी की लीडर तो किसका है ना प्रॉमिस सिंबल का इधर टाइम तो भी कोई बोल गया थी बात प्राइम मिनिस्टर कोई प्रेम में यो वो कंटेंट तो लौट के मरन दी मधु के हाथ तो उड़ने
protocol number lenda adu budi ai mayamna demand toriwa framework agreement karino haibu madu la phom to iman labusida soina la phom ne tale Sagwalman Assembly Constituency की BJP की मेरे ओरिबा डॉक्टर ख्वाइरापम लोकेन की फिराल संकट के थोरम सुंग ngasi पांगथोखरे ngasi ayokta gi hauna segarot maning takhel laikai da leiba डॉक्टर केस लोकेन yumda लाइसोन तिनसोन गलोने फिराल संकट के थोरम अदु पांगथोखि थोरम अदुदा सगोमा Assembly Constituency के तोंगान तोंगान मफम सिंगदा leiba मिय कयाना अथेन पोट कारक्तुना थोरम अदु मपुंग फाहन की फिराल संकट के थोरम अदुगा मारी लेने पाउमी सिंग उनबदा मेरे ओइगदोरिबा Assembly Constituency asigi hanagi MLA oiramba Dr. Khwairapam Loken haikibada Chief Minister Ibobina BJP ki merep tarafana karoi haribasi tabada nongningba phawi lakadoriba taramatoi suba Manipur Assembly da BJP ki government ama sungsoi soidana leiragani haiki Congress kumba sason pariba sarkar pariba party emana aikhoi majority phangoi haibadi praja gi mamang de ikai banina haibata bani aikhoi na phangani haidana adubu Manipur gi ching amasung tamde leriba praja puna mana khangi handaki lakadoriba mikhalasi kana karamba party na kana na kaga de gap se Manipur gi praja na khangi Manipur gi miyam na khangi political analyst sing na khangi aduna puna mana khangdara wafam ni Congress na nifu karakani haibase maidi mangum Kairao Assembly Constituency da INC ki mirep amadi hanagi sitting MLA Karam Thamarjit ki Mikhal ki Phiral Singhatpa ki thoram candidate asigi kyam gaida leiba yumna ngasi pangthokre Phiral Singhatpa ki thoram adu Chief Minister Okram Ibobi Lok Sabha ki MP Dr. T Maina Sugnu Kendra ki MLA ki Ranjit amadi party asigi maru mi kayana loinan Assembly Constituency asigi yano miyamna sabiya ki Moirang Assembly Constituency da BJP ki mirep oigadoriba P Sarasandra gi ngasi phiral singkat kre thorom aduda Sarasandra na lisingoma chamap futrani thoida state union gi Congress government amasung UNC ga yana ke agreement aduna ngasi de Manipur da economic blockade tawhan bani haina phongdoki phiral singkat gi thorom da BJP Moirang mandal sinduna pangthoki bani thorom aduda BJP Manipur Pradesh ki lusingba singamasung constituency adugi miyoi kayana sabyaki Thang Assembly Constituency da Nationalist Congress Party ki mere oigadori Bhaisnam Kulasandra Center da Paliba BJP government amadi Manipur da Paliba Congress government asi Manipur ba thugaiba pama party ni haina phongdokre ngasi thang loisang sumang da pangthokiba Kulasandra masagi firal sangkat ki thoram da wafam asi phongdokibani Left and Democratic Party ni semduna Mikhal Thengnaba yauna Thengnabada yaugadoriba party asigi mirep oriba Kulasandra gi firal singkatpagi tawramaduda CPI NCP gi lusingba singamasung maphamadu gi miyo kayana sarviyaki Thawal district ki manung sanba Wangkem Assembly Constituency da BJP ki mirep oriba Oinam Haridas ki firal singkatpagi thoram candidate asigi yumdanga si pangthokre firal singkatpagi thoramadu loireba matungda Yaripok Bisnu Naha ground da party asigi lusingba kaya yauna miyawgi mifama masu pangthoki Imphal East District ki oina Mikhal Yengsen aba Election Commission of India na tharak liba General Observer Singh Hayengda ki district asi da lairiba constituency singi miyam ga unaba yaragani District Election Officer Imphal East na thadorapa serulama gi matung ina Khetrigao Yai School amasung Wangkai gi observer oigadoriba BR Singh amasung Khundrakpam Haingang Lamlai amasung Khurai gi observer oigadoriba Atul Kumar Tiwari ani asi nimit yuma pung taranithoi dagina nungtil pung ani faba DC complex porompa ta famlagani hairi Makoi anima Manipur ki election loidri fauba Imphal da lengdana laigani hairi Mikhal Naksilapagalo na Singjama Assembly Constituency ki MPP ki candidate Thoksom Sarsil Singha ki firal singkarpa ki thoram pangthokre Singjamai Songtham Laikai da leiba masagi yumda pangthoki ba firal singkarpa ki thoram aduda party ki lusingba kayana sarviyaki Sandela Madi Tenopal Kendra the Mirep Taranithoigi scrutining asi Marinaba Aro Singh na Pangthokre scrutiny adu Sandel gi DC office complex na Pangthoki haina Sirla Mad Kangalakli India government amadi NSN IM ani gi marakta lainariba framework agreement ki warol Manipur miyam da khanganaba honabada political parties singna mapungoiba thaudang lobiu framework agreement po rajniti ki khulai amagom sijinabi kanu haina MSU na demand tawrakli nakalamaromda MSU Imphal West amadi Imphal East District Committee ki volunteers singna
political parties singi office the thomjin kre lunena political parties singna election manifesto semada framework agreement ki warol miyamda khangan naba hapu haina su taksin kre MSUG volunteers singna BT road ta laiba MPCC ki office nitaba sutek ta laiba BJP Manipur Pradesh ki office pologram mani da laiba MPP ki office sagol mada laiba NPP ki branch amasung irawat wama da laiba CPI ki office singda thomjin ki lunena Manipur ki apun bagi saktam kaibi yaro haiba kholau kaya su lauki panba yaba mani MSU na campaign for protection of historical and political identity of Manipur haudokna India government amadi NSN IM ani ki marakta political dialogue na Manipur ki ngam khaida sokpa yaro haiduna kongjang sangsin bahau krabani agreement ki mai ne na wangang bidaba amadi haiba framework agreement si mogi both khombagi mahutta masina khogi Manipur integrity kai hennaba amadi asi hona lalong NSN IM amadi government of India gi makai da toiba si MPC gi makai da gi achauba khongthang ama thangbiu haidana yam kana haijarame duga manifesto phong matamda akhoi gi hoji taliba em suna ji changle khongsang asi gi mari lena any candidate khudimaki manifesto khudimakta yahanaba haiba adumaju kana aduma yanajare Nakalamuromda lakaduri general election da mikhalda mirep oigaduri candidate singna Manipur gi apunbagi saktam kaheloi haibagi ferep thas gi kunfabagi manungda khangangadabani haini MSU ne demand tawrakli DM College campus ta lebe MSU headquarter da pawmi sing unaba amada Mahirulup asegi Secretary General Manjit Sarang Thiamna hai miyam da samamnaba ohelliba framework agreement asegi warul miyam da mariksumna khangannaba political parties singna election manifesto da haptuna thas gi kunfabagi manungda Manipur miyam da Kangalu Natrabadi, Mahirulup Asina, Tasiki Kunmatoi de Hauduna, Akanba Kongjang Sangsingani. Suna Sangsilakliba Kongjang Asi, Lan Uhadbiganu Lunena, Manipur Miam, Lup Amadi, Lanai Sangstan Singna, Mapung Fan, Sagat Puhainasu, Manjitna Apil Taurakli. Candidate and Tololiba candidature Singna, Wiki, Lamdam Sida, Wiki, Lamdam Sigiba, Wiki, integrity, Kahalo, Happy Chapchava, Firamatankan, Pogimunda, Political Party Sing, Tokadamani, Political Party Kutimaki Manifesto. Manipur integrity kahloi haba aduga framework agreement si koi election mamang da miyam da mangsi da yauriba content sing khangan ba aduga machap chawa phiro mo kaglawra kanda manifesto da hap kadabani do karigumba hariba ofum sing asi hap to tholaga dim chun makata na tangkun mathoi de kan khungjang makata na jangsin gani Mikhal Mangwina excise department lupa laktara ni thoirom gi senpham oigadaba yuleta lising tara hiana mai thadokna mangan kre yu singado lamfiala laiba Manipur excise headquarters ki complex ta mai thadana mangan kibani yu singasi Mikhal Mangwina haukiba January 12 dagi ngasi fawbagi manungda excise narcotics sel amasung Manipur police na fagalakhiba yu ngaktane puna case Chom Hompuma Thoida, Pagalakiba using Adu, Yungo liter, listing Taraga, Cham Kunmari, Mapalam Yungang liter, Cham Hompo, wine liter, Ahomamasong, beer bottle, Kuntranipani, Hariba U liter, listing Tara Henbasi, DSB excise El Zati Sorgi, Miang Makada, Mai Taduk Mangan Kibani, DSB El Zati Sorna Fongdorapada, Mikhal Mangwinana, Pagal Liba using Sidagi, Maribo Governmenta, Revenue in Lupa Laktara listing Yankanito Hena Kakre, Mikhal Kakta Ginatana, Mikhal Fawada yu Pagat Pagi drive asi asumak Satagani Hainasu Pongdokre. January Taring Mani de Gale Koro Condict Son of the Gujbauda Kariba, revenue si government Karibsi 16 lakhs 52,800. Other police department Kuya Chomuting Yamapangbi, I Kuigi me sortes oiba, the Gari Lejadaba, Suma problem Yamji, Kuigi department award per Krele Adu. Manipur Police Department and civilian team mayamsina koi de help pibi duna sojo pibi duna akoi ngasi asigumraba target asi yobungam jabani Haukiba listening it Mapan July Kulumdo gi khusing me nomai kapna bagi thodokta laikhidraba Ravina Madi Sanjit Mihata Senaba Mioi Amata Lemna Thaba Yaroi Haina Working Committee of the Upper Maluf na Zerolama the Kangalakli. Doinana case asiba CVI na Marik Sumna Yang Sinbina Basu Zero Cinema Katana Fundorkli. Power Forces ki matang da tripartite agreement ama solar rooftop power voltage plant producer MSPDCL amasung Maniradagi marakta sign taunakre. Power generator amasu power wires singi marakta
sign taunakiba long term agreement asida power producer kunmanga na sariyaki ngasi all secretariat ki conference hall da pangthokiba tripartite agreement sign taunabaki thormaduda chief secretary onabaki sorna SRTPV plan gi matengna electricity puthokadoriba individual kunmanga asigi manungda individual kunithoina land measuring the power kilowatt hom phutaruk amadi gross measuring the individual ahumna power kilowatt tarahumdoi puthokadori SRTPV plan producer singna renewable energy puthokliba sigumna mioi kayana paksana power puthoklagadi electric ki awaba leroi haiki mahakna makha taraduna asigumba khongthang asina global warming dagi kharada oirebasu kanmangamlagani amadi clean environment ama oibada sauna mating pangani haiki mayamgi public sin yam awareness leiba ade clean energy puthokpura khoi tawbuse dai khoi su saruk yani thokbirakwa adagi isagi sineriba consume tawriba energy si isana puthokpa adurabri tha kudingi electricity ki bill da handhalakwa nadraga aina puthoidna puthoibuduna ai consume tawribudi helaboi power export tawribudi dai khoi amu income amu lakwa siguma kana na program mayam se masi tawbuse da especially I really congratulate 25 power producers who are present today. Dr. Kisan Token amasung Rajal Laikidabagi Nipalak Subaning Singh Thoram Pangthokre ngasi Thoramadu Mapari Ningsing Kol Lupna Sendal Uripok Talaiba Mapari Ningsing Kol the Pangthokibani Ningsing Thoramadu Sar Yaba Lakiba Mui Singna amasung Imonagi Mui Singna Laikidaba Kisan Token amasung Rajin gi Ayapamitam Singda Laikatun Igaikonamas Utki Thoramadu gi Manung Sanna Laikidaba Singbo Singthadana Sakpa Isai Singh Kodol Tamke Landamas de Ladiba Civil Society Organization Singh Mihut Singh Yauna tongan tongan bamas ngaiba ye kayamasung miyam na thoramat resar yaki ningsing bayabadi kasum khulen sub division gi SDO oramba Kishan Token amasung rajina se lisingani mapan gi February thagi tang tara humdoida NSN IM na fakraba matungda nimit marini leiraga Senabadi district tafu kuki kul manak talaiba thongama gi makhara sina phangkibani miyara sigi matang na CBI na tijinba matungda miyar adura sena ba mioi mari gi manungda NSN IM gi Lieutenant Colonel Ningsel Hobson mapunsi subal jail Fadok Takrabani, Mihar Adura Sena Bami Ani Amadi, Home Ministry na wanted Lauto Krabani Aduga, Amana, Siri Haina, CBI na Fondo Polay Krabani. CBI na kan honaki Manipur gi miyang gi furup singi marakta tawai deba thoktok ki tawbiya di haiduna miyang walena khongjang changsin ki Hobson Ningsen Lieutenant Colonel asi punchi chupagi Fadok phangkre masini aina ngati lamda masigi miyam na chungti ba mama yadugi Bakong aduning asigi miyang di bamang na ina thamjari masidi aikoi punna himinabagi chapu manung aduda aikoi nungai na sanami na bayaragani haibadi ngasigi mifam asida ina thamjari Manipuri Students Federation MSF ki Khomboroi Singna Mapalamda Mahiru Singbo Dr. Tamnana Bathabagi Tabak Tawriba Agency ama Thingjinbaga Lunena Akai Toi Karas Thokalamle Nungtil Punga Mataba Matamda Mahiru Lup Asigi Khomboroi Singna Baupurada Laiba Prime Enterprises po Tabak Tawi Yaroi Haina Thingjin Kibani Mairoi Amana Hairib Enterprises Asina India gi Mapalda Dr. Tamnana Batharaga Matiksa Daba Institute Amada Thai Haina Thama ki Mamangda MSF da Wak Laki Hairi MSF na agency asigi mihut singa wari sanasi haibada laktabadagi ngasi Mahirui Lup asigi Khomboroi Singna agency asi Thingjin Kibani Nakala Moromda agency asigi staff singna Fongdorpada agency asiga asigi manager asi Delhi da Laikibana wari sanabagi tanja asi matam khara sangdok piyo haina haiki adubo khangawdana ngasi anirak laklaga wari sanaba lakti haiduna Mahirui Lup asigi Khomboroi Singna Thingjin Lambani haina Fongdoraki Sina hoigi MBS abroad ta Philippines Bangladesh sumada keno to bai tar ta sengna moina adura tawri poche cry folk institute to pharavra adu kem thi da bida pesa gi dang khalaga to bai tar si campaign am lakpade hoi lakone hanjana tha am phare wari amta sana toksi haiba si matang ulak laktaba punga am da phamina losinna ba waji da moina urei parei tawraga satra bu lalon por en khanba pesa da bu mi horaga satra bu lalon ba si matang da khoina wari sana ba hanjan haibda yadabdagi akoi si keno je akoi moi si matam kaktana si prime enterprise haije oin thingjanjare DM College of Arts ke Personality Development Club na senduna lak leba February tara nipanda reuse and recycle art free haiba theme da cycle rally ama pangtholagani haina PD Club DM College of Arts na thadorapa serum na khangalakli
Manipur State Legal Services Authority ki lamjing makhada District Legal Services Authority Imphal East na sindana nomagi oiba Legal Awareness Program ama sajiwa da leiba Manipur Central Jail da pangthokre. Thoramasi Legal Aid Clinic Manipur Central Jail ga khusandaduna pangthokibani. Thoramadra sar yakiba wangangloi singna play bargaining system gi matangda miyamda khanganki legal awareness program asigi pandamdi lamdam asida lairiba mipum khudimak ta logi matingna asuma wail fangan haibasine thoramadda resource person oina sar yakiba advocate Razikishore na hai lamdam asida constitution na piriba law mayek sengna khangma mioi masing yamdre maramaduna mipum khudimana lobo mayek sengna khangma mathautai Indian constitution na piba law da Kanaba loba yaba kodong saba phangba yama yauri Criminal Amendment Act 2005 ki makhada yauba plea bargaining system gi maral leiraba under trial da leiriba accused sing da kanaba piri convicted oiraba accused amana court na sahi taret phawba gi phadok pirabadi plea bargaining gi kanaba loba yagani haina haiki tawbatabu hairiba accused adugi maral adu human trafficking social and economic women and child related issue ga marilenaba oirodabani haina su Razakishore na makatana fongdokhi plea bargaining haisi sahi taret ki manungi oiba khoi crime tawrure masi madugi dandi pibam thoi haina charge thagalaba nupa amana ai taseng na sigi maran se ai tawrure iran yajare ana ai se Adi magi compensation gumba bagi minimum punishment prescribed to crime oragadi samna haida minimum chahi ahum oni aduga maximum chahi taret oni haragadi chahi ahum sigi tangkhai da handa halakanda aduga compensation na chingba victim du da pihalakanda hadi yanabam pura kanda court na hojiki magi case trial tawriba court sina hojiki mi sigi mayokta maranji handana order tabiya Manipur hausi sathariba mela singasi botung poina karam sathaba yagadagi haiba Kananabagi Madamakta, Landamasida Mela, Senbidi Basilao Singna, Lalev February Talamapan Genutil Pungama Taba Matamda, All India Students Federation Manipur State Council Gi, Head Office the Laknaba, Sierra Manapaujalakli. Ahum Suba Maharaj Kumar, Priyobata Singh Memorial Art Exhibition in Sidagi Palace Compound the Labor Manipur State Art Gallery the Haukre. Exhibitionasi Art Society Manipur na Manipur Cultural Integration Conference ka punna kusam na duna pangtopani. Ngasidagi hauduna thasigi tangpun matay faba satagadoriba art exhibition asida artist kuntrani thoina. Puthok saba ayak palai graphic amasung sculpture sing utli ayak palai sing section da Artist kunmari gi ayak palai graphic section da artist manga gi asema graphic amasung sculpture gi section dana artist ahum gi sculpture sing utli Laikidraba Maharaj Kumar Priyavartana Yeklamba Mahatma Gandhi na Tarieng Ungbagi ayak palai amaso exhibition asida saruk yari All India Radio AI Infal da program executive oiramba loinana film forum Manipur gi film review committee gi member oiramba Ningthauzam Lokendrajit Singha na haukiba February 13 de lekidabada film forum Manipur na awab hongdorakli loinana forum asigi thaumi singna forum asigi office da ngarang minute ani 2 minute left na lekidraba gi thawai na ingna sikna leiruna bagi damakta thawni zaki amasung imanung awabara su sar yari haina film forum na thadora pasiulamana kangalakli Populous Front of India Manipur State Lingkhat kiba gitarak suba mapok kuman thoram nga sililong haurai bi sandar khongda pangthokre thoram asigi matang da lup asigi Vice President Mufati Arshad Hussain Kosmina hai kibada Popular Front of India hariba lup asi lebak asida leriba minority oiba Muslim Dalit amasung atai furup singbu kanjana ba pandam da lingkhat kibani hariba furup sing asibu RSS na muthatna ba honai haina maral siraduna matam pumbada RSS ki mayokta Popular Front of India laigani haiki Popular Front of India na matam leba khibikta RSS ki mayok talai maram karigino RSS ki ideology da makhoina tawraiba thabuk thoram masida India gi democracy bu India gi Bhimrao Ambedkar na ithoramba kanun asigi mayokta Dalit singi mayokta Adivasi singi mayokta minority gi mayokta itattatna asigumlawa thabuk sing asi tawrakpana maram oiraga aikhoina makhoi gi against ta karigi damakta India kan nangai gi damakta unity kan nangai gi damakta India gi kanun bu security pi nangai damakta hairiba social movement organization se aikhoina haudok sabani
Research Forum Manipuri Anova Taupubo in a Dr. Mangsa Taman Lokendro, Advocate S. Premjit Amasung Dr. T.S. Ruhisa Namatang Sina President, General Secretary Amadi, Treasurer Winnelup Asegazena Body Mifamna, Kangan Kibolina, Sai Kudingi, Pangtor Kadaba, Malemgi, Mamalongi, Nimit Palon Toram, Reform na Sindana Manipur University gi CESD holder la level February Kunmatoida, Nipalak Suboy na Pangtor Lagani Hainasu, Reform gi Sirolaman Haidakli. Unemployed Youth Learners Association gi Kuntratrelak Suba Mapop Kuman Thoram Pangtokre, Masi Porompa Tawan Tabalaikai de Leba, ULYE gi Playground, the Pangtoki Thoram Aduda, Laikai Asigi, Akoiba de Leba Sel, Lejedaba, Unemployed Youth Singda, Club Asigi Maikai Dagi, Taba Inkang, Tiba the Mating Pang Bahina, Club Asigi Taumi Sina, Warep Laukre. Yelomi Kannabagi Kongjang Sarkam Oina, Socialist Students Union Manipur SSUM na Hayengdagi, Hauna Manipur Mapam Kayada, no ILPs, no race Haina, wall painting campaign, Sataba Horakan Haina, Mahirulup Asiki Chilaman Hairakli. Kongjang Asida, Lamdamasiki Miamna, Saru Yaduna, Lamdamasida Yelomi Kananaba, Chanapatap Ama, Lehenaba, Honaba the Sab Yabu Hainasu, Serosina Apil Taurakli. Infaliski Manung Sanba Baroni Sing Sangda. Paktaknana Tharamba, Poppy Pami Sing Narcotics and Affairs of Border NAP, Narcotics Control Bureau, NCB, Amasung Infal East District Police ki Punmatim Amana, Yantatuna Mangan Takan Kre. Mikalgi Mangwin and Nisa Tingbagi, Lieutenant Sangsilapa Kongzangi, Manung Sana, Poppy Pami Singado, Yantat Kibane, NAP, NCB, Amasung Infal East Police ki Punmatim Aduna, Yang Sin Basatpada, Baroni Sing Sangi, Nomai Sing the Lam Ekar, Kuntare Lom the Poppy Pami Singado, Tharama Tengner Kibane. Kodakta apun matim aduna Poppy Pami Sing Ado Sai Sizinaraga Kantatuna Madi Yantatuna Mangan Ki. Universal Friendship Organization UFO gi its Manipur Battalion Headquarters number 4 Ketri Lekai gi Taramanga Sumamapo Komon Palon Lali February Kunda Pangtolagani Haina Organization Asiki Cheramana Paujilakri Universal Peace and Love da Yumpam Odaga La Letaba Malem Oinabaki Pandam da Pangtokadori Batoram Asida UFO gi member Kudimak Namadi Lamdam Asida Lediba Mahirulov Amadi Miam Nasar Yabu Hainasu Serula Cinema Tarakli. Coalition Against Drugs and Alcohol Kadana Ngarang Bisnobo District in Manung Sanba Tinungway Makhalekai Community Holder Kada Bisnobo District Committee na Mayakabani Shana Piriba Saiting Masibo Tingbada Miam Gitaudang Haiba Timda Kananabaki Mipama Pang Tokre Torum Aduna Kumna Kanaduna Kada Tinungway Makhaleka Unit Hang Dokre. Infal West Narcotic Cell Team Amanangasi Nungtil Pumanga Minitara Manga Taba Matamda Sogolman Moirang Lerektagi, Yungolita Kuntraga Kwanamio and Fare, Farmio and Adudi, Pukramam Bono Sing Saini Pumdo Amadi, Apopo Lake Draba P. Zugindro Amadi, Nong Tombam Gunindro Sing Sahi, Timpunipan Apopo Lake Draba and Ibotoni Hairi. NSN IM India government English number Chamapal Futra Taretagi ceasefire agreement heck Taunaki Badagi, India gi. Election da Yausinduna, NSN IM na Pamba candidate Amadi political party Ama Uriba, Naga People's Front Po, Fong na Sagatuna, Lamdam Asigi, Naga Miambu Apang Basiduna Amadi, Ot Naiduna Lakli Haina, Lona Tinkraba, Lalolof Manipur Naga People's Front MNPF na Serulamada Hairakli, Amaramda, NSN IM na Sagatpa NPF party Asisu Manipur Naga Miambu, Nung Siba party Amanati, Maramaduna, Lakliba, Taramati Suba Manipur election Asida, candidate Amatana underground group ki mating lauraga NPF amasung NSN IM na Naga Miambo ot naibagi tabakta mating panglabadi NSN IM the piba serak kumna serak pigani hairakli lunana NPF na polling capsa tauba tolabadi polling adugi presiding officer adu NPF usawat pamadi NT Nagani haina lauduna sibagi serak pigani haina su serula cinema kha tarakli. Infal East ki Manung Sanalaiba Baroni Singh Singkhongda Nupi Amagi Asibaksang Fangle Asibaksang Adu Ngasi Ayuk Mafam Adugi Kunja Sena Tengdarapani Hairi Hauji Pawagi Wen Nupi Adugi Masamami Kamangamdri Asiba Masadu Numit Nini ki Mamangda Hatolaga Hondok Lama Oigani Hairi Police na Haksang Adu Lokotpaga Matamda Haksang Adu Kara Patapum Tanamle Hauji Jenims ki Mokta Masakang Dukpang Nabagi Damakta Thamkre.
English ni tarataro ki June kunma thoida khabai soida leiba tare suba Manipur Rifles ki temporary designated camp ta thokiba mihat adugi maramda government ki MOU taunaraga leiba KCP ki nganba group ki siamen ki nganba ngakpigani haujik sanabagi pau ahanba Marina Sparring Cup 7A side football tournament ta Surma FC Wangjing amadi Prasanjit FC ani match adu draw satkre ngasi sanakiba tournament asigi mat amata ngairaba match aduda Prasanjit FC gi sandaroi Rosan na match ki ahum suba minute ta sankiba panjaladu match ki ni futare suba minute ta Surma FC Wangjing gi sandaroi Mairabana handoktuna match asigi apiba matamda team animakna panjal amam sanaduna draw satkre singjamai makha Waikhom Laikai da leiba Waikhom Laikai Athletic Club ki sanabungda sathariba football tournament asida team tarataruna sab yari sathariba tournament asigi hayang til makha tama match ani sanagani Ahum suba maklang Mahadeva Mini Boys Open Volleyball Tournament ta KLYGC Kamong YPA Hiranmai amadi AAMYC Andro Masengpat ahumai pakre hairi ngasi sanaki tournament asigi ahan balik match ta KLYGC Kamong na SWYC Santipurba point kumapan kuntaret kunmanga taratare taratret kunmanga amadi kunmanga kundamai thipa piki bagalona ani suba lektana Sanagadaba KYSU Kairin Bikok Laktabadagi MYDCB Maklangna wa over funky. Sathariba tournament asigi ahum sabaliktana YPA Hiran Maina SUWC Ireng Bambu point kunmanga tarani toy kunmanga taramari basung kunmanga mapanda maithiba piki bagalona mari sabaliktana AMYC Andro Maseng Partner LEYWA Lewa Lamdingbo point kunmanga taramatoy kunmanga taramdo yamasung kunmanga taratreta maithiba pibangam kre. Mangla Youth Development Club ki Secretary Thadropa Silvamana Khatana Pausi Pongdorakle. Marisuba Heroes Waribam Gold Cup under 14 Boys Hockey Tournament ki semi-final lineup tawaloi kre. Ngasi sanakiba tournament asigi aroiba leg match asida YCCIC Kwanta Ahalop ki Sandaroi El Pritamna match ki Tarani Thoya Masung Kutra Marisuba minute sing the Panjal Ani Aduga T Basu W Rohit T Rahulamadi T S Betona match ki Ani Taruk Taramari Amasung Kuntaruk Suba minute sing the Panjal Amamunga Sanduna It's AYT Singjami Wama Ketrile Kaibo Yamal Laksana Panjal Taruk Sinoda Mighty Pipibangam Kre Manibu Hockey in a Sendra Kumalampaki Astro Tafta Timnipana Yariba Tournament Si Hayeng Sanagada Ahan semi final da Palm Yaskulama the SYUC Use Konga Anisuba semi final dana YCCIC Kwanta Alu Amasung KHSC Kongman Anina Lamba Taunaragani How's the Arubada Moraba Palmuna Pizari? UNC NSN Amadi BJP na Manipur Thugai Bamatnate, sensitive oil issue sing the day Union Home Minister Busu, Tapiba Mami Highness Minister Ibomina Punikre. BJP na Sydney Pugi Matakta Mai Park and Amat Oiba, Hena Saukatpa, Manipur government of Sem Nagani Haina, Union Minister Prakash Javadekar na Hadaba Pongdukre. BJP Manipur Pradesh के spokesperson ओइरमी इंदिरा ओइनाम कांग्रेस याव के BJP ने नुपी सिंह को वोट खोमगी मेसिन को मैसेज नहीं हाई ना बराल सिंह framework agreement की वारोल मणिपुर मियाम न खांगलो हाइदने एमसो के थोमी सिंह ना political party सिंह ऑफिस सिंह दा थोमी क्रे Excise Department of Manipur Tongan Mumfum Sindagi Ulita Listing Taragi Mata Pagatuna Pangan Crane.